ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤꯅ ꯕꯤꯅꯤ ꯃꯣꯏꯔꯥꯡꯊꯦꯝ꯫ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯀꯣꯗ ꯅꯦꯝ ꯃꯩꯔꯥꯕ꯫ ꯍꯨꯅꯤ ꯈꯪꯂꯕ ꯅꯨꯡꯁꯤꯕ ꯀꯔꯤꯒꯤ ꯊꯛꯅꯤꯡꯂꯨꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟ, ꯁꯔꯠꯀꯤ ꯊꯥꯅꯤꯜꯒꯨꯝ ꯂꯥꯛꯈꯤꯕ, ꯑꯦꯀꯥꯗꯁꯤ ꯑꯣꯟꯗꯨꯅ ꯍꯟꯈꯤꯕ ꯆꯍꯤ ꯆꯐꯨꯅꯤ ꯀꯥꯎꯔꯨꯕ ꯅꯣꯡꯃꯥꯡꯈꯥ ꯃꯍꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯥꯍꯨꯝꯂꯛ ꯍꯜꯂꯨꯏ ꯋꯥꯛꯁꯤꯡꯒꯤ, ꯑꯣꯏꯔꯝꯃꯤ ꯅꯣꯡꯂꯩ ꯁꯖꯤꯕꯨꯒꯤ, ꯑꯉꯧꯕ ꯆꯦꯕꯥꯡꯗꯒꯤ ꯆꯦꯟꯊꯈꯤꯕ ꯑꯉꯥꯡꯕ ꯏꯈꯦꯡ ꯅꯨꯡꯁꯤꯕꯒꯤ, ꯏꯈꯦꯡꯅ ꯃꯨꯛ ꯑꯣꯏꯗꯨꯅ ꯏꯈꯤꯕ ꯅꯨꯡꯁꯤ ꯏꯇꯤꯍꯥꯁ, ꯏꯇꯤꯍꯥꯁ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗ ꯏꯔꯝꯗꯦ ꯑꯍꯦꯟꯕ ꯀꯔꯤꯁꯨ, ꯇꯥꯔꯝꯃꯤ ꯃꯃꯤ ꯑꯃꯈꯛ, ꯅꯈꯨꯠꯅ ꯄꯦꯟꯅ ꯊꯨꯒꯥꯏꯔꯝꯕ ꯑꯀꯥꯏꯕ ꯊꯃꯣꯏꯒꯤ ꯃꯃꯤ ꯑꯃ꯫ ꯏꯝꯐꯥꯜ ꯃꯌꯣꯜꯗꯒꯤ ꯈꯖꯤꯛꯇꯪ ꯍꯥꯏꯊꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ꯫ ꯄꯥꯛꯂꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤ ꯄꯤꯛꯇꯛ ꯆꯦꯡꯇꯛꯅ ꯇꯔꯨ ꯇꯅꯥꯟꯕ ꯆꯥ ꯍꯣꯇꯦꯜ ꯑꯃ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯋꯥꯀꯤꯡ ꯆꯠꯅꯔꯨꯕꯁꯤꯡꯗꯣ ꯍꯩꯖꯤꯜꯂꯛꯂꯒ ꯆꯥ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯊꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯩ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯅꯥꯛ ꯌꯦꯠꯇ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯅꯥꯁꯤꯡ ꯑꯗꯣ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯃꯈꯩ ꯖꯒꯣꯏ ꯁꯥꯏ꯫ ꯃꯥꯂꯪꯕꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯍꯪꯒꯠꯈꯤꯕꯗ ꯉꯥꯏꯔꯤꯕ ꯅꯣꯡꯒꯤ ꯅꯣꯡꯂꯤꯛꯅ ꯎꯅꯥ ꯃꯇꯣꯟꯗꯒꯤ ꯈꯤꯛꯊꯔꯛꯂꯒ ꯍꯣꯇꯦꯜꯒꯤ ꯀꯨꯞꯂꯤꯕ ꯇꯤꯟꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯇꯥꯁꯤꯜꯂꯤ꯫ ꯌꯦꯡꯕꯗ ꯀꯌꯥꯗꯤ ꯐꯖꯩ꯫ ꯍꯣꯇꯦꯜꯗꯨꯗ ꯐꯝꯂꯤꯕꯁꯤꯡꯗꯣ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄꯅꯤ꯫ ꯃꯅꯤꯜ ꯋꯪ ꯋꯪ ꯀꯥꯔꯕ ꯁꯪꯒꯣꯝ ꯆꯥꯗꯣ ꯃꯥꯡꯗ ꯊꯝꯂꯒ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯋꯥꯔꯤꯗ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯅꯩ꯫ ꯉꯁꯤꯗꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ, ꯀꯪꯂꯩ ꯑꯦꯛꯁꯄ꯭ꯔꯦꯁ ꯐꯣꯡꯂꯝꯒꯅꯤ, ꯂꯩꯔꯗꯤ ꯑꯃ ꯄꯤꯔꯛꯎ꯫ ꯃꯃꯥꯡꯒꯤ ꯊꯥꯡꯖꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯪꯂꯥ ꯂꯪꯁꯤꯟ ꯈꯪꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯅꯧꯕ ꯑꯃꯃꯨꯛ ꯁꯦꯝꯂꯕꯗꯤ ꯃꯈꯣꯏꯁꯨ ꯍꯥꯛꯃꯜꯂꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯃꯥꯡꯒꯤ ꯊꯥꯡꯖꯗꯨꯗꯤ ꯊꯝꯕꯨ ꯊꯝꯈꯣ, ꯊꯥꯡꯖ ꯀꯌꯥ ꯁꯨꯔꯦ ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯐꯣꯡꯂꯛꯂꯤꯕꯁꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇꯨꯗ ꯈꯕꯔ ꯃꯄꯨꯜ ꯑꯃ ꯀꯣꯜꯂꯒ ꯍꯣꯇꯦꯜꯒꯤ ꯎꯈꯣꯡꯗ ꯂꯦꯞꯂꯒ ꯅꯣꯡ ꯄꯥꯊꯔꯛꯄ ꯉꯥꯏꯔꯝꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯅꯤꯗꯨꯅ ꯐꯝꯂꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯃꯥꯡꯗ ꯄꯦꯄꯔ ꯑꯃ ꯒꯤꯠ ꯊꯝꯂꯛꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯇꯤꯡꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯃꯗ 39ꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯂꯤꯠꯂꯤꯕ ꯖꯦꯀꯦꯠꯇꯒꯤ ꯋꯥꯂꯦꯠꯇꯨ ꯂꯧꯊꯣꯛꯂꯒ ꯑꯉꯥꯡꯗꯨꯗ ꯂꯨꯄꯥ 90 ꯄꯤ꯫ ꯈꯨꯗꯛꯇ ꯂꯨꯄꯥ 70 ꯑꯃ ꯍꯟꯗꯣꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯆꯠꯈꯤꯒꯦ ꯍꯣꯠꯅꯔꯛꯄ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯥꯗꯨꯅ ꯇꯍꯥ ꯍꯪꯉꯤ, "ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯄꯦꯄꯔꯁꯤ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯂꯧꯋꯦ? ꯅꯪꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯗꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯂꯣꯏꯅ ꯁꯦꯡꯗꯣꯔꯛꯄ ꯌꯥꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯦ, ꯁꯨꯝꯕ ꯃꯆꯥ ꯃꯆꯥꯁꯤꯡꯗꯒꯤ ꯊꯣꯛꯀꯗꯧꯕꯅꯤ ꯋꯥꯔꯤꯗꯤ"꯫ ꯑꯉꯥꯡ ꯅꯨꯄꯥꯗꯨꯅ ꯈꯨꯝꯃꯛꯏ, "ꯍꯣꯀꯔꯁꯤꯡꯒꯤ ꯊꯣꯡꯖꯤꯜꯗ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯄꯨꯜ ꯃꯄꯨꯜ ꯂꯩꯔꯝꯕꯅꯤ꯫ ꯄꯨꯂꯤꯁꯇ ꯋꯥꯍꯪ ꯍꯪꯂꯁꯨ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯧꯕ, ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯐꯪꯕꯒꯤ ꯌꯣꯟꯕꯅꯤ"꯫ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯉꯥꯡꯗꯣ꯫ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯥꯇꯤꯟ ꯇꯨꯞꯂꯤ, ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯕꯔ ꯃꯄꯨꯜꯗꯣ ꯀꯣꯜꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯈꯤ꯫ "ꯈꯕꯔ ꯈꯕꯔ, ꯊꯥꯡꯖꯒꯤ ꯀꯪꯂꯩ ꯑꯦꯛꯁꯄ꯭ꯔꯦꯁ ꯐꯣꯡꯂꯦ, ꯈꯕꯔ ꯈꯕꯔ"꯫ ꯑꯉꯥꯡꯗꯨꯅ ꯆꯦꯟꯈꯤꯕ ꯑꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯣ ꯄꯦꯄꯔꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯀꯣꯛꯇ ꯏꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯑꯃꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ, ꯈꯣꯟꯖꯦꯜꯗꯨ ꯀꯟꯈꯠꯅ, "ꯃꯈꯣꯏꯒꯤ ꯄꯔꯁꯅꯦꯜ ꯅꯨꯡꯉꯥꯏꯅꯗꯕ ꯑꯗꯨꯗꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯁꯔꯥꯁꯜꯂꯤꯁꯤꯕꯨ ꯀꯔꯤꯗ ꯅꯨꯡꯉꯥꯏꯕ ꯊꯕꯛꯅꯣ? ꯌꯦꯡꯉꯨ, ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯠꯀꯗꯕ ꯃꯤꯒꯤ ꯃꯃꯤꯡ ꯍꯥꯏꯔꯛꯂꯦ꯫ ꯊꯧꯕ ꯃꯩꯇꯩ, ꯍꯧꯖꯤꯛ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯔꯣꯕꯔꯠ ꯈꯨꯃꯟꯒꯤ ꯃꯈꯨꯔꯥ, ꯁꯤꯕꯒꯤ ꯃꯐꯝꯅ ꯈꯧꯄꯨꯝꯗ ꯂꯩꯕ ꯃꯁꯥꯒꯤ ꯐꯥꯔꯝ ꯍꯥꯎꯁ, ꯀꯔꯝꯅ ꯁꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯃꯊꯟꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯖꯗꯨꯅ"꯫ ꯃꯌꯦꯛꯇꯨꯃ ꯄꯥꯔꯝꯂꯒ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡꯂꯞ ꯈꯕꯔꯗꯨ ꯁꯥꯄꯣ ꯀꯟꯅ ꯊꯝꯃꯤ꯫ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯔꯀꯥꯔ ꯄꯥꯏꯔꯤꯕ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯣꯏꯔꯝꯕꯁꯨ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯔ ꯐꯥꯎꯕ ꯊꯤꯔꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯉꯝꯂꯤꯁꯤꯒꯤ ꯋꯥꯅꯤ꯫ ꯄ꯭ꯔꯖꯥ ꯃꯤꯄꯥꯏꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯕꯔꯁꯤꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯂꯤꯕꯁꯤ ꯑꯇꯩ ꯅꯠꯇꯦ, ꯀꯪꯂꯩ ꯑꯦꯛꯁꯄ꯭ꯔꯦꯁ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯁꯤ ꯀꯅꯥꯅ ꯀꯔꯝꯅ ꯄꯨꯊꯣꯛꯂꯒ ꯃꯅꯤꯄꯨꯔ ꯁꯤꯟ ꯊꯨꯡꯅ ꯆꯥꯏꯕ ꯃꯈꯩ ꯌꯣꯜꯂꯤꯕꯅꯣ ꯃꯁꯤꯅꯤ"꯫
amana amuk hai amana amuk khummi marai oine yetna tuna hekta toi makhoi gi wari ninphun taramba kasin waira phamlamba nupa do phamlamba dagi tapna hawgalei thaklamba sangang adugi mamal oina wallet dagi lupa 10 chappi ma lakthoklaga glass aduna nanduna thamlammi phampham adudagi khong thangdorakle hotel gi yumbi makhong duda leptak amuk tawrammi pocket dagi cigarette box ama lakthorai machai ma chamkhatli amurak anirok chinglaga maikho ni tana kamthoi ayuk nganta aduda kari lam yorubano seliba phizol adu sudni skin color da khazak tang mamsan bakot seliba khungau aduga mahani pulliba tai adu ubada komla pulli manungda thariba angawu machugi furito matu maman tekte masa yamna nali hek ubada maithong adu hana yingingba pokhalli adubu ubliba tubi aduna maithong tangkhai amadi kupsinkre ngahak sumlep lammi chimbal da number ama masing thibagum khudang da siriba gari du thangatlaga amuk yengi klangtaknabagi mami ude wakhal yam nunghaiba mut amadani gari adugi soiphadraba khongsatta pung 6 makhai chap chana tarakle haibagi mami ulaklabada nupa ado tangkhai salaba surupto chimbal dagi thangtharakle khongau pocket da yawriba ngasi phongba kangle express ki paper do lauthoraklaga churup tu chapsin duna yomsili thangnaba mikupta nakanda lairiba dustbin machaduda tup thadakre mai mutlaba churup aduda haipetang yenglamle hairaga nofet tawki upliba tupi do khazik semi hotel duda hanna yenglamda sumjing thorakle ningaidana nupa aduna magi gari khampham do hek yokhibaga hotel duda phamlaga phone metlamba angang amana ta lauri chumme kangle express ki paw ngasi susumle thobu maite ngasi ayuki pung ta ukchap chana khofum village ta leiba magi farm house ta masa mathanda makok ta nongwei kapsin duna sizaduna leiramle hotel da leiram mayam do ngurung ngangne wakhal thamoi asuk lei tang handaba haina mahi isau langne mafam khopum village thobagi farm house tani nungsa kabak sharammi chakthek balangbangi maisa adumakti natte nongzuna putharam laba hekha mapalda marik paklam banongli noglik adubu humai humbagom hundo khinaba kabak ta saba nungshani adubu mangam sandraba ayukki nungsa aduna tathotlaba nunzagi maithongbudi khamen asenba oihanbire nungsa adunadi oiramloi adudi kananano mabu sawhallibado makut anima gloves uplaga asiba changdugi nakanda khuning kanglap ningang phamduna yenglambani forensic team aduna leimaida tariba footprints aduda pakthaduna yengnari officer nupi aduna asiba changduda yenglinge nupa ma changsilaktuna hairare madam aikoina khasatangana la amadi culprit tu thengnarambasu yai khungi misingna sunpa ahum mari changkiba ui hairi masi society oiraroi sawning bana ngang hallaba mai thongduga loinana sana ibe madu phuk hagotuna nupa duda sawni yenglei society natte haibadi apikpa ngang amana phau khanglani aina pau pirakpaga na khoina mafam sida yawramladi aikoi gi chance ramgani suspect tuna paper da chap chawa pau hablakla phauba ngasi phauba da aikhoina victim aba phauba hingna phangma ngamra kona changlakpa nupa singdo tumin lei sanaibe masor mapi amutang hondoklamaga hairei forensic report ay athubada pami mamang da phangki ba report singduga ngasi gi report asiga mari hek leinarambada aingon hana pawi holo si hairam laga obliba gloves to tapna lauthoi nakan na lepliba nupa amada pina nawbada onsilaga hairammi aduga nawba kangle express yen thokliba hawker singdo amamam to oina laukhatlaga wahang pahong to mamangi investigation sing da moina khangde hairaga hekta thadokibado handakti yaroi maril tengjaba phudalo aroiba wahai dama sinaramlaga room dadagi thorakle khongroi amani yawi masama u phaba nupa singdugi mayai da chatpada yamna changkhona phazai phizek le tingde ayambana formen ngakta sekchai ngasi su cream machugi formal suit ama setli
Masaduna parap tawbana litliba blazer do khara sauktak ui. Masamde teli narum dale kusu pali chung phiralgi hairurabadi nupi lakta wanglap chatli. Lumangda tariba sai maru khara aduna mahakse CID officer ni haibada khajiktang nauna urabasu tawthorakpa thabak ngangthorakpa wangang amadi machingna singdo yenglurabadi Lankagi hingsabi makokni. Mani room dagi hek tholakpada sangsar ama tawramle. Farmhouse adugi sumangoi kaiwoi leiriba mafamduda kanagi reporter amadi misam prasa hoptuna hekta tilammi. Khara amana police ke inkhaina duna manung changna bohnari. Tawriba drissa do ubada sana ibemado isau arai khai langlaga magi nupa singduda laisilai. Security ahen baget ta thamu haraga kaigino. Order ga gyan mira matta tanna dresse noina. Hazuma ahen ba security tharo hayo yam thuna pau piko. Nupa amana phone da prapap long tholaga pau long na number sem sakre. Sana ibe man chatlage khanna lai thorakpaga reporter nupi da prapap changsilaklaga ground report ina ba makhutta che kolom paiduna sana ibe magi lambi thalli. Madam ngasi thokli ba thodok se newspaper da hanna khangan ba laikhrasu state security gi maikei dagi action amta lokhattana leibagi maramse amukta haibi. Khangna tumi leisin bagi maramse serial killing sida sarkar gi khut yaubra haiduna prajana chingnari base kadai fawba thasaba yaba wafam no haibaduga thamiramu. Liza reporter nupi duda yengli khangnadaba ani gi meeting natte tonon sanabu mana khangloidabagi maram leite chahi kaya gi wari kaya ni meeting sing aduna phumliba Punsigi tangkak amada thawai marup oirabasu khangadaba lamlanbi amagumna sanai bi ma phatlei thoklaga chatki sumang machi da lebliba magi driver du tana balawi Tarazen gari stato ngangna khongthang launa thangluna chatkre nak yetta leiramba media gi mi singna sanai bi ma da omselle security singduna mabu gari phaupu duna irenzana kakhatlaga phamankre Tonsu maikei duda yenglamlaga sorma pi mo hondoi. Lai sabo yengna wakal khra khalli. Adubu matang ado chadabana kok manung da khalli ba wakal do masu phat thaidok lamaga yum manung da omsinna bo honariba miyam dugi marakta yauki. Aduga amaromdana assembly mikhalgi manam lagle. Lerak khulak khaktana sorok achomba apik pathidana party marka yekpa phiral singna hain homna pairi kanagina thambal ye kanagina khobak yekli kana amagina gari yekpa su yauri election matamda phiral marang kaibagum phiral dugi marum da lebliba makhoiso zamzam haitharamba kumgi nongna lepkhibaga khonglakpa hangoigumna khobak ani lonaraga khutsa tara chezet tasilnaga Lambi lamhang machi leptuna phiral mamai chumna bo honari onthokpagi masakni punsina nakin tha oiringe imang de lepla khidraba basantagi saklon lauba nushibana soiphadraba kumgi nonggi marum da lepsinduna yening tha laklaga mahursana leisa tamlagadaba leirang mabu irik khikpagum ngaside legislative assembly gi members sing amadi rajniti thong hangadabagi ngaiduna leiriba kayana pokri malaba soroki machi khuding thi humdana koilas ki humai humba hongnaragle chairak sida misi mina yausalak pasida minister sing lawai lim phuda yerum hongnaraglabani laibakna thiriso ngasigi misi asida siribado madom chagi ani subanupa makhura oirambana education minister chinthiba naha pakhang roberto TV da thoktuna makhudo masawo lab to da khadang nomli lenga ki prajamaya nungsa thibigano mausa na pattatuna leiraba manipur gi economy da hena pangal haptuna lairaba leibak ama oinaba aikoi hotna roisi yum da nungai na lebiyo mara leibu sing sarkar leiri logi matung ina dandi bijage mana ngangli bado marak thatlaga khaisauna raba hal nupi amana chaithallai Karamba matamda sarkar sina mara leirababu matik saba dandi piba yaukragene minister saheb hoigumba gari da tonglaga nanaina sena ngaktuna chatpasingna misi mina marakta nungai ni hinglabasu ngakpina ba leitaba lairaba praja ikhoidi isani yumdagi sathokibadane lepham saphom khangdi
ꯂꯩꯕꯥꯛꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯛꯂ ꯐꯥꯎꯕ ꯁꯨꯝ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯒ ꯄ꯭ꯔꯖꯥꯅ ꯄꯦꯟꯒꯗꯕꯁꯤꯕꯨ ꯀꯔꯤꯗꯅꯣ? ꯔꯣꯕꯔꯠ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯌꯦꯡꯉꯤ. ꯃꯥ ꯃꯆꯤꯟ ꯈꯨꯝꯕꯒ ꯍꯩꯔꯛꯇ꯭ꯔꯗꯨꯅ ꯃꯆꯤꯟ ꯃꯔꯩ ꯐꯥꯖꯤꯟꯈ꯭ꯔꯦ. ꯇꯧꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯄꯤꯌꯦꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ. ꯃꯌꯥꯝꯗꯨꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯒꯥꯔꯤꯗ ꯄꯞꯄ꯭ꯔꯣꯞ ꯀꯥꯈꯠꯈ꯭ꯔꯦ. ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯃꯨꯕ ꯃꯤꯡꯁꯦꯜꯁꯤꯡꯗꯣ ꯇꯞꯅꯞꯅ ꯆꯤꯡꯈꯠꯈꯤꯕꯒ ꯔꯣꯕꯔꯠ ꯏꯁꯧ ꯍꯧꯔꯛꯏ. ꯀꯔꯤꯅꯣꯕ ꯏꯂꯦꯛꯁꯟ ꯃꯌꯥꯁꯤꯗ ꯇꯧꯔꯤꯁꯦ? ꯏꯔꯥꯡ ꯈꯖꯤꯛꯇꯪ ꯂꯦꯞꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦꯅꯦ ꯃꯅꯤꯄꯨꯔ. ꯃꯗꯨꯒꯤ ꯊꯧꯕ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕꯨ ꯁꯨꯁꯥꯏꯠ ꯇꯧꯅꯤꯡꯂꯗꯤ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯃꯒ ꯆꯤꯡꯗꯒꯤ ꯆꯣꯡꯊꯔ ꯁꯤꯈꯤꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯕꯣ? ꯊꯧꯕ ꯍꯥꯏꯕ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄꯁꯤ ꯁꯤꯗꯐꯥꯎ ꯍꯦꯛ ꯌꯦꯠꯂꯤꯅꯦ. ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯄꯤꯌꯦꯗꯨꯁꯨ ꯀꯥꯈꯠꯂꯛꯂꯒ ꯃꯃꯥꯡꯗ ꯊꯣꯟꯈꯠꯂꯛꯏ. ꯁꯔ, ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯑꯃ ꯆꯠꯀꯗꯕꯗꯣ ꯈꯔ ꯊꯦꯡꯂꯅꯤ ꯍꯥꯏꯗꯣꯛꯆꯈ꯭ꯔꯦ. ꯊꯧꯕꯒꯤ ꯐꯥꯔꯝ ꯍꯥꯎꯁꯇ ꯉꯥꯏꯍꯥꯛ ꯌꯧꯁꯤꯜꯂꯨꯗ꯭ꯔꯒꯗꯤ ꯌꯥꯝ ꯐꯖꯗꯕ ꯋꯥ ꯈꯪꯗꯕ ꯇꯥꯔꯅꯤ. ꯔꯣꯕꯔꯠ ꯁꯨꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯃꯝꯃꯣ ꯍꯥꯏꯌꯨ. ꯀꯅꯥꯅꯣ ꯃꯐꯝꯗꯨꯗ ꯂꯩꯔꯤꯁꯦ? ꯀꯦꯁꯅ ꯀꯅꯥꯅ ꯄꯥꯏꯗꯧꯔꯤꯕ? FIR ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯗꯛꯇ ꯄꯥꯜꯂꯝꯕ ꯌꯥꯔꯦ. ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯏꯟꯆꯥꯔꯖ ꯑꯣꯐꯤꯁꯔꯗꯤ ꯀꯃꯤꯁꯅꯔꯅ CID ꯑꯣꯐꯤꯁꯔ DSP ꯃꯦꯗꯥꯝꯕꯨ ꯑꯣꯏꯅ ꯑꯄꯣꯏꯟꯇꯦꯠ ꯇꯧꯔꯦ ꯍꯥꯏꯅ ꯇꯥꯖꯩ. ꯊꯣꯛꯅꯥꯎ ꯃꯆꯤꯗ ꯈꯨꯅꯤꯡ ꯑꯗꯨꯅ ꯉꯥꯛꯇꯨꯅ ꯃꯈꯨꯠ ꯈꯨꯠꯁꯥꯗꯨꯅ ꯈꯗꯥꯡꯅ ꯃꯦꯠꯂꯝꯕꯗꯣ ꯁꯤꯠ ꯅꯥꯟꯊꯩ ꯔꯣꯕꯔꯠ. ꯃꯤꯡ ꯍꯥꯏꯗ꯭ꯔꯕꯁꯨ DSP ꯃꯦꯗꯥꯝ ꯍꯥꯏꯔꯛꯄꯗꯗ ꯚꯥꯞ ꯇꯥꯈ꯭ꯔꯦ. ꯃꯥꯅ ꯃꯨꯟꯅ ꯈꯪꯕꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ DSP ꯑꯣꯏꯔꯝꯕꯤꯗꯨꯅꯤ. ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯁ꯭ꯀꯤꯜ ꯋꯥꯡꯃꯟꯕꯅ CIDꯗ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯔꯛꯄꯤꯗꯣ. ꯅꯤꯡꯁꯤꯡꯂꯨꯕꯗ ꯁꯨꯒꯠꯇꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ. ꯑꯣꯟꯊꯣꯛꯄ ꯇꯥꯟꯖꯥ ꯑꯃꯗ ꯑꯣꯟꯊꯣꯛꯄ ꯅꯨꯄꯤ ꯑꯃ ꯑꯣꯛꯅꯗꯧꯔꯤꯗ ꯑꯩꯗꯤ. ꯏꯈꯨꯔꯥ ꯁꯤꯔꯕꯅꯦ ꯁꯥꯗꯅ ꯑꯩꯁꯨ ꯌꯥꯎꯅ ꯃꯥꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯤꯗꯣ ꯇꯧꯔꯒꯦꯅ ꯍꯥꯏꯔꯛꯇꯣꯏꯅꯤ. ꯑꯗꯨꯅ ꯇꯟꯈ꯭ꯔꯦꯗ ꯃꯗꯨꯕꯨ ꯑꯣꯟꯁꯤꯟꯅꯕ. ꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯂꯨꯔꯁꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯊꯪ CID ꯑꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯁꯅꯥ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯥꯕꯨ ꯀꯩꯇꯥꯟ ꯇꯥꯟꯅꯗꯨꯅ ꯖꯥꯠꯀꯤ ꯋꯥꯍꯪ ꯀꯌꯥ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯈꯤꯕꯗꯣ. ꯅꯨꯡꯁꯤꯕꯅꯤ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯃꯣꯟ ꯅꯣꯛꯈꯤ. ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯁꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯍꯧꯈꯤꯕ ꯃꯇꯝ ꯃꯪꯂꯥꯟꯅꯤ, ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ ꯇꯥꯏꯕꯪꯅꯤ. ꯔꯣꯕꯔꯠ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯂꯒ ꯃꯀꯣꯛꯇꯣ ꯁꯤꯠꯀꯤ ꯅꯥꯝꯌꯥꯡꯗꯨꯗ ꯍꯥꯏꯊꯈꯤ. ꯈꯪꯍꯧꯗꯦ ꯃꯇꯝꯗꯤ ꯆꯠꯈꯤꯅꯨ ꯈꯥꯝꯖꯕ ꯇꯥꯕꯤꯗꯦ. ꯂꯣꯏꯍꯟꯅꯤꯡꯗꯕ ꯃꯤꯀꯨꯞ ꯀꯌꯥ ꯑꯃꯁꯨ ꯃꯇꯝ ꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤ. ꯂꯥꯛꯍꯟꯅꯤꯡꯗꯕ ꯃꯤꯀꯨꯞ ꯀꯌꯥ ꯑꯃꯅ ꯏꯃꯥꯡꯗ ꯀꯤꯠ ꯅꯝꯁꯤꯟꯕꯤꯔꯛꯏ. ꯀꯥꯎꯕ ꯉꯝꯗꯕ ꯋꯥꯔꯤ ꯀꯌꯥꯒ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯂꯤꯕ ꯑꯁꯣꯟꯕ ꯊꯋꯥꯏꯁꯤꯡꯅ ꯃꯇꯝ ꯑꯃꯗꯤ ꯉꯥꯏꯔꯤ. ꯋꯥꯔꯤꯗꯨꯅ ꯀꯥꯎꯈꯤꯕ ꯃꯤꯀꯨꯞ, ꯅꯤꯡꯁꯤꯡꯗꯕ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯤꯀꯨꯞ. ꯆꯌꯣꯜ ꯑꯃ ꯍꯧꯖꯤꯟꯈ꯭ꯔꯦ. ꯁꯤꯟꯊꯥ ꯀꯌా ꯄꯥꯡꯂꯨꯔꯒ ꯂꯨꯔꯕ ꯀꯦꯁ ꯀꯌꯥꯒꯤ ꯑꯪꯀ ꯍꯣꯠꯂꯝꯂꯒ ꯁꯅꯥ ꯏꯕꯦꯝꯃ ꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯤꯚꯤꯡ ꯔꯨꯝꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯐꯝꯂꯝꯃꯤ. ꯃꯄꯥꯅ ꯄꯣꯔꯝꯕ ꯊꯣꯏꯕꯤꯁꯨ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ. ꯃꯄꯨꯒꯤ ꯊꯕꯥꯛꯇ ꯏꯁꯤꯅ ꯍꯤꯞꯂꯤ. ꯃꯇꯧꯗꯨꯗ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯆꯪꯁꯤꯜꯂꯒ ꯃꯄꯥꯒꯤ ꯅꯥꯛꯇ ꯐꯝꯂꯛꯏ. ꯅꯟꯗꯔꯥꯁꯨ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ. ꯋꯥꯔꯝꯂꯅꯤ ꯅꯐꯤ ꯍꯣꯡꯂꯨꯔꯣ. ꯊꯣꯏꯕꯤꯁꯤꯅ ꯆꯦꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ. ꯆꯥꯛꯇꯤ ꯅꯅꯦ ꯂꯂꯤꯇꯥꯅ ꯏꯜꯂꯝꯂꯕꯅꯤ. ꯁꯅꯥ ꯏꯕꯦꯝꯃ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝꯂꯒ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤ. ꯄꯄꯥ ꯆꯥꯛ ꯆꯥꯔꯣ. ꯍꯤꯗꯥꯛ ꯋꯥꯠꯄꯗꯨꯁꯨ ꯂꯩꯔꯛꯑꯕꯅꯤ. ꯑꯩꯗꯤ ꯂꯟꯁ ꯊꯦꯡꯅ ꯇꯧꯏ, ꯆꯥꯅꯤꯡꯗꯦ. ꯊꯣꯏꯕꯤꯗꯨ ꯁꯨꯝꯂꯨꯔꯒꯦ ꯄꯄꯥ, ꯅꯣꯏ ꯑꯅꯤꯃꯛ ꯋꯥꯔꯝꯂꯅꯤ. ꯁꯤ ꯍꯥꯏꯗꯨꯅ ꯇꯨꯝꯂꯤꯕ ꯑꯉꯥꯡꯗꯣ ꯃꯄꯥꯗꯒꯤ ꯂꯧꯏ. ꯃꯥꯅ ꯇꯞꯅ ꯄꯣꯝꯈꯠꯂꯒ ꯃꯥꯒꯤ ꯀꯥ ꯑꯣꯏꯔꯤꯕ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯈꯤ. ꯆꯍꯤ 4 ꯃꯄꯨꯡ ꯍꯥꯏꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯅꯥꯀꯣꯟꯕꯤꯅꯕ ꯋꯥꯠꯂꯤ ꯍꯥꯏꯕ ꯁꯅꯥ ꯏꯕꯦꯝꯃꯁꯨ ꯈꯪꯉꯤ. ꯃꯆꯦ ꯅꯨꯡꯁꯤꯅ ꯊꯕꯛꯅ ꯌꯥꯗꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯇꯦ. ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯟꯗꯔꯥꯁ ꯍꯥꯟꯅꯒꯤ ꯅꯟꯗꯔꯥꯁ ꯑꯣꯏꯗ꯭ꯔꯦ. ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯁꯣꯟꯖꯤꯜꯂꯤ. ꯊꯣꯏꯕꯤꯕꯨ ꯄꯣꯝꯗꯨꯅ ꯀꯨꯏꯅ ꯁꯥꯟꯅꯕ ꯉꯝꯗꯦ. ꯃꯁꯥꯃꯛꯀꯤ ꯋꯥꯗꯤ ꯍꯥꯏꯅꯔꯨꯗ꯭ꯔꯕꯁꯨ ꯊꯕꯛꯅ ꯃꯩ ꯍꯧꯖꯕ ꯁꯅꯥ ꯏꯕꯦꯝꯃꯅꯤ. ꯊꯣꯏꯕꯤꯕꯨ ꯐꯃꯨꯡꯗ ꯇꯞꯅ ꯊꯝꯕꯤꯔꯦ. ꯑꯉꯥꯡꯗꯣ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯨꯕꯒꯤ ꯋꯥꯔꯗꯨꯅ ꯇꯞ ꯇꯥꯏ. ꯃꯐꯤ ꯍꯣꯡꯗꯦ ꯁꯅꯥ ꯏꯕꯦꯝꯃꯗꯣ.
ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯉꯍꯥꯛ ꯐꯝꯂꯒ ꯇꯨꯝꯂꯤꯕ ꯊꯣꯏꯕꯤꯕꯨ ꯌꯦꯡꯉꯤ, ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯑꯄꯥꯕ ꯐꯩꯖꯨꯞ ꯑꯃꯅ ꯇꯞꯅ ꯁꯨꯞꯆꯤꯟꯕꯤꯔꯝꯂꯒ ꯍꯧꯒꯠꯂꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯐꯤ ꯍꯣꯡꯒꯦ ꯈꯟꯅ ꯂꯤꯠꯂꯤꯕ ꯕ꯭ꯂꯦꯖꯔꯗꯣ ꯂꯧꯊꯣꯛꯄꯅꯤ꯫ ꯃꯊꯧꯗꯨ ꯇꯧꯅ ꯇꯧꯅ ꯔꯤꯃꯣꯠꯇꯨ ꯂꯥꯝꯗꯨꯅ ꯇꯤꯚꯤꯗꯨ ꯍꯦꯛ ꯑꯣꯟ ꯇꯧꯔꯨꯏ꯫ ꯄꯨꯡ ꯍꯦꯛ ꯆꯥꯅꯔꯝꯕꯅ ꯅ꯭ꯌꯨꯁꯇꯨ ꯄꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯅꯔꯨꯕ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯄꯨꯡꯐꯝꯗ ꯄꯥꯎ ꯄꯥꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯦꯟꯊꯥꯗꯒꯤ ꯃꯥꯂꯦꯝꯉꯥꯟꯕ ꯊꯣꯛꯁꯣꯝ ꯑꯄꯣꯛꯄ TH ꯏꯕꯣꯝꯆꯥꯕꯨ ꯍꯥꯠꯄꯗ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠꯇꯒꯤ ꯐꯪꯕ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯇꯒꯤ ꯐꯥꯒꯠꯇꯨꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯝ ꯁꯁꯄꯦꯛ ꯔꯥꯖꯀꯨꯃꯥꯔ ꯅꯤꯡꯊꯦꯝ ꯍꯨꯝꯅꯤ ꯆꯠꯂꯛꯄ ꯑꯁꯤꯗ ꯅꯤꯡꯊꯦꯝꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯏꯕꯤꯗꯦꯟꯁ ꯀꯌꯥ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯉꯁꯤꯃꯛ ꯃꯥꯕꯨ ꯔꯤꯂꯤꯁ ꯇꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯛꯆꯥꯎꯕꯤꯀꯥꯏ ꯁꯅꯥ ꯏꯕꯦꯝꯃ ꯀꯦꯁ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯅꯟꯁꯤꯜꯂꯒ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯦꯟꯈꯤꯅꯕ ꯁꯤꯟꯒꯤ ꯍꯣꯠꯅꯔꯤꯉꯩ ꯇꯥꯔꯤꯕ ꯄꯥꯎ ꯑꯗꯨꯅ ꯃꯥꯕꯨ ꯇꯔꯪ ꯑꯃꯗ ꯂꯩꯍꯜꯂꯤ꯫ ꯇꯥꯟꯖꯥ ꯆꯥꯅ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯗꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯁꯅꯥ ꯏꯕꯦꯝꯃꯁꯨ ꯇꯧꯔꯛꯂꯤꯕ ꯃꯤꯗꯣ ꯌꯦꯡꯂꯒ ꯇꯥ ꯄꯥꯏꯈꯠꯂꯤ꯫ ꯍꯥꯏꯌꯣ ꯃꯅꯥ, ꯔꯤꯄꯣꯔꯠ ꯂꯣꯏꯔꯕ꯭ꯔꯥ? ꯂꯤꯠꯂꯝꯕ ꯀꯣꯠ ꯑꯉꯧꯕꯗꯣ ꯂꯧꯊꯣꯛꯂꯒ ꯆꯤꯌꯔꯗ ꯇꯞꯅ ꯊꯝꯈ꯭ꯔꯦ꯫ ꯏꯔꯦꯟꯖꯅ ꯐꯝꯊꯔꯒ ꯃꯣꯅꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯁꯤꯕ ꯃꯤꯗꯨꯒꯤ ꯍꯛꯆꯥꯡꯗ ꯐꯨꯕ ꯆꯩꯕ ꯃꯨꯛꯅꯈꯤꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯟ ꯑꯗꯨꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯇꯤ ꯁꯨꯁꯥꯏꯁꯇꯣ 10.6ꯅꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯥꯛꯅ ꯍꯥꯏꯠ 5.1126 ꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯈꯣꯡꯅ ꯇꯣꯡꯕ ꯈꯣꯡꯎꯞ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯅ ꯆꯥꯎꯔꯥꯛꯄꯗꯨꯅꯤ꯫ ꯑꯀꯨꯞꯄ ꯔꯤꯄꯣꯔꯠꯇꯨꯗꯤ ꯑꯩ ꯃꯦꯜꯗ ꯊꯥꯔꯛꯑꯒꯦ꯫ ꯆꯦ ꯑꯣꯏꯅꯗꯤ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯊꯝꯂꯝꯒꯦ꯫ ꯃꯣꯅꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯂꯧꯁꯤꯟꯕ ꯌꯥꯕ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯣꯡꯎꯞꯀꯤ ꯁꯥꯏꯖ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤꯕ ꯍꯥꯏꯠ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯛꯇ ꯆꯨꯁꯤꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯤꯡꯅꯕ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯣꯅꯥ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯒ ꯁꯨꯄ꯭ꯔꯤꯟ ꯈꯛꯇ ꯅꯠꯇ ꯂꯩꯔꯝꯕꯁꯦ, ꯆꯨꯔꯨꯞ ꯃꯊꯤ ꯃꯀꯨꯝ ꯈꯔꯁꯨ ꯃꯅꯥꯛꯇꯨꯗ ꯂꯩꯔꯝꯃꯤ꯫ ꯈꯖꯤꯛꯇꯅꯤ꯫ ꯅꯨꯄꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯂꯥꯛꯂꯝꯃꯒ ꯆꯠꯈꯤꯕ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯀꯔꯝꯅ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯅꯤ ꯋꯥꯔꯤꯗꯤ꯫ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯍꯦꯟꯒꯠꯂꯛꯏ꯫ ꯇꯤꯚꯤꯗ ꯄꯥꯔꯤꯕ ꯄꯥꯎ, ꯑꯁꯥꯎꯕꯅ ꯎꯝꯁꯤꯟꯈ꯭ꯔꯕ ꯃꯥꯏꯊꯣꯡ, ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯐꯥꯖꯤꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯍꯪꯉꯤ, ꯆꯨꯔꯨꯞꯇꯨ ꯀꯔꯤꯅꯣ ꯃꯣꯅꯥ? ꯃꯃꯤꯡꯗꯨꯇꯪ ꯍꯥꯏꯌꯨ꯫ ꯒꯣꯜꯐ꯭ꯂꯦꯛꯅꯤ꯫ ꯃꯌꯥꯝꯅ ꯄꯪꯊꯛꯇ ꯊꯛꯅꯕ ꯆꯨꯔꯨꯞꯅꯤ꯫ ꯁꯁꯄꯦꯛꯇꯨꯅ ꯊꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯊꯛꯅꯕ ꯆꯨꯔꯨꯞꯁꯦ ꯀ꯭ꯔꯥꯏꯝꯁꯤꯡꯗꯨꯗ ꯊꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯆꯤꯡꯂꯒ ꯊꯥꯗꯣꯛꯂꯝꯕ ꯆꯨꯔꯨꯞ ꯃꯊꯤꯗꯤ ꯅꯠꯇꯦ꯫ ꯆꯤꯝꯕꯥꯜ ꯊꯦꯡꯗꯅ ꯇꯥꯡꯒꯣꯏ ꯑꯣꯏꯅ ꯀꯦꯜꯂꯝꯕ ꯃꯀꯨꯞ ꯑꯣꯏꯒꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯁꯄꯦꯛꯇꯨꯅ ꯆꯨꯔꯨꯞꯁꯦ ꯍꯩꯅꯗ꯭ꯔꯕꯁꯨ ꯆꯨꯔꯨꯞꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯈꯟꯅꯕ ꯃꯤ ꯑꯃꯈꯛꯇꯗ ꯆꯤꯡꯅꯗꯅ ꯆꯨꯔꯨꯞꯁꯦ ꯁꯤꯖꯤꯟꯅꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯆꯤꯡꯅꯔꯕꯗꯤ ꯃꯥ ꯅꯥꯟꯊꯣꯛꯄꯒꯤ ꯃꯇꯝ ꯂꯩꯔꯦꯗꯅ꯫ ꯁꯅꯥ ꯏꯕꯦꯝꯃ ꯃꯇꯤꯟ ꯈꯨꯠ ꯌꯣꯠꯁꯤꯜꯂꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯨꯟꯅ ꯇꯥꯔꯝꯂꯒ ꯃꯣꯅꯥꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯤꯍꯨꯜ ꯑꯗꯨꯅ ꯐꯣꯟꯗꯨ ꯀꯤꯠ ꯅꯝꯂꯒ ꯃꯨꯊꯠꯈ꯭ꯔꯦ꯫ ꯂꯧꯊꯣꯛꯂꯝꯕ ꯕ꯭ꯂꯦꯖꯔ ꯂꯤꯠꯁꯤꯜꯂꯤ꯫ ꯇꯨꯝꯂꯤꯕ ꯊꯣꯏꯕꯤꯕꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯔꯛꯂꯦ꯫ ꯆꯥꯎꯕꯅ ꯆꯥꯛ ꯁꯦꯝꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯆꯥꯅꯨꯄꯤꯅ ꯐꯣꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯣ ꯎꯍꯧꯔꯗꯨꯅ ꯅꯟꯗꯔꯥꯖꯇꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯍꯧꯏ꯫ ꯍꯧꯔꯦꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ꯫ ꯐꯅ ꯊꯨꯕ ꯊꯕꯛ ꯂꯩꯔꯕꯁꯨ ꯇꯞꯅ ꯏꯪꯅ ꯇꯧ ꯍꯥꯏꯕꯁꯤꯃ ꯁꯨꯛꯌꯥꯃꯛ ꯌꯥꯗꯕꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯇꯣꯝꯕꯤꯁꯦ꯫ ꯅꯥꯀꯟꯗ ꯑꯦꯟꯁꯥꯡ ꯍꯥꯞꯅꯕ ꯍꯣꯠꯅꯔꯝꯕ ꯆꯥꯎꯕꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯁꯅꯥꯁꯤ ꯍꯥꯟꯅꯗꯒꯤ ꯃꯆꯤꯡ ꯊꯤꯔꯕꯁꯨ ꯑꯁꯤꯃꯛ ꯌꯧꯅꯗꯤ ꯁꯥꯊꯤꯔꯝꯗꯕꯅꯤ꯫ ꯑꯁꯤꯕꯨ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯃꯄꯨꯔꯣꯏꯕꯒꯗꯨ ꯃꯥꯒꯤ ꯃꯆꯤꯡꯗ ꯈꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯤ꯫ ꯅꯟꯗꯔꯥꯖ ꯅꯣꯛꯄꯇꯃꯛ ꯅꯣꯛꯏ꯫ ꯑꯗꯨꯒ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯆꯥꯛꯇꯨ ꯁꯅꯥꯒꯤ ꯀꯥꯗ ꯄꯨꯔꯛꯂꯣ ꯆꯥꯎꯕ꯫ ꯏꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯎꯗ꯭ꯔꯕꯗꯤꯅꯦ ꯅꯤꯡꯉꯥꯏꯅ ꯊꯦꯝꯐꯝ ꯈꯪꯂꯔꯣꯏ꯫ ꯐꯅꯤ ꯇꯥꯃꯣ, ꯍꯥꯟꯅ ꯀꯥꯈꯠꯄꯤꯔꯝꯂꯣ꯫ ꯁ꯭ꯄꯤꯠ ꯍꯥꯏꯒꯠꯇꯨꯅ ꯊꯧꯔꯛꯄ ꯒꯥꯔꯤ ꯑꯗꯨꯅ ꯄꯟꯊꯨꯡꯐꯝꯗꯤ ꯌꯧꯒꯗꯧꯔꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ, ꯑꯪꯀ ꯀꯌా ꯍꯣꯠꯂꯤ꯫ ꯇꯦꯟꯊꯥꯒꯤ ꯀꯦꯁ ꯑꯗꯨꯒ ꯊꯧꯕꯒꯤ ꯀꯦꯁ ꯑꯗꯨꯒ ꯇꯨꯡꯗ ꯃꯥꯡꯗꯅꯤ꯫ ꯇꯦꯟꯊꯥꯒꯤꯅ ꯍꯥꯟꯈꯤꯕꯅꯤ꯫
मालेमगी केसता मैराबबु फाखिबदो नुमित हुमनी तमक ngairibani adu oiba tarabadi thobagi केससिदा मैराब मसामक यावरमगनी हाइबदि माना हंजिन हंजिन खल्लबसु अइथोक्ट्रब वानी अदुबु मागी ओइबा पेंदबा कया अदुना मैराबदा अवाबा पिनिंगबगी मैचाक अदुना बेलदा थादोकदौरबा मैराबबु अमुक हन्ना मराल पीदुना फानबा लाक्लिबनी मागिदो अदुबु लाइसा खंगी मैराबसे माना हिक्ता फानिंगली हाइदुना फाबा ngamba mi oide मरम असिमकना प्रमाण ओइबा याबा ममी अमा उरकपदा मनाक्ता होतना चेलकलिबसिनी मागी निंगजबने हेनमनबना यौरकले जेलगी थोंजलदा गारीदु हेक खांबगा मागी मीसिंगदो फनफन चोंथनरई सना इबेमना गारीदगी हेक कुमथरकपगा जेलगी चावरबा थोंजावना खोंथांग येबा मखै हांदोरकपगा मपा चपचाय लाइजा मागी गारी ममांगदा चपलेपलगा मिकुप खरा ले मैराबना नुमित हुमनी खक जेलदा लैखिबदा मागी पुंसिगी ख्वाइदगी अपेनबा मिकुप खरा ओइखिबगुमना तौबनी अदुबु ngasi अफा अपुन लेता मागी मिटमांगदा मनिंग तमना मैराबना लेपलिबदा उबदा हिंगनी हिंगना नोरोक उबगा चप मानख्रे जेलदगी थोरकलिबनी तौरिदुसु मसादा अकीतु सुंबु उदे फिबम करिसु कायदे पृथ्वीदा ख्वाइदगी फजबा मफम अमदा वेकेशन चलुरगा वाखल याम नुंगाइना थोरकपा लमकोइबा अमगुम मखा लामना लेपली तुंगदा पुलिस अमनीसु मैराबदा करी करीनो वांगांगदुना लेपली वांगांगना गांगना लाइटर लौथोकलगा मैराबगी चिंबालदा थमलिबा चुरुक मजै अदो मैगसु चमखटपी अमुक्तंग सत चिंगलगा मैखुमा पै अमा कामथोरकपदा मैराबगी मिटिंग फाखी मिची अदुगी माइकेदा लेपलमलिबा मीदु उबदा मैराबा चिंबालदगी चुरुपतो तपना लौथोरकलगा मासु नुपीदुदा मुन्ना येंगसिली मिचाना ख्रबदा मिटिंगना सना इबेमसु मैराबबु येंगनी येंगना माइके अदुदा लागले चटना चटना मखुतना मतिंगथोरई नाकन्ना चटलिबा नुपा अदुना वा खंगना हैंडकपतो लाइसदा लांदुना पिरई मैराबसु तंदी मांदी लेपलंबा मसादो चुमद्रिंग लेपखलगा नुपीदुगी माइकेदा मसा पुरा लेक्सिला येंगलई मिटिंगी पल मरुमदा खोंथांग तुंग इंदुना मांगदा लेरिबा नुपादुगी माइथोंगदो येंगनी येंगना ngasisu atenba mikuptuda sanai bemado ningsingbagi ipakti irakni hakchang pumnamak luptrabasu wakhal madi lupthakiduna khonthang yeina khonjel sing tattana tarai hokhiba mikupki khonjel ama ningsinglakpa yambu ibani luhongasi papa na aibu thona luhongna bahai मियोइबगी मतंग मतम हाइबा अमा लैबनी सना मतंग मतम दु यारे हाइबगिनी पपाना हाइरइसे मणिपुर थोक्से यम्बो अहल थारागा बाबागा वारी सानानसे बसन मखोंगदुदा लेपलगा खुद हामलंबा मैराबा ममित्तु तमनु उशिंदुना निंसा सोर अमा होन्थै नहान मखैदी सना इबेमगी मरै खुदिंग कोन्सिलगा थेमबनी अदुबु ngasiदी थेमबगी पांगल याउद्रा माले इतप तपना खुमलई खोंथोक अदुदी असावबनी नंगना पामिसि करिनो सना नंगु सिविल सर्विस एग्जाम थानी हाइबदाय नंगना मफमसिदा लाइसिबो अइगा नुंसिनरगा युम पामिननब्रा अइन अहानब थेंगनखिबा ख्वाइ मयामदगी नंगनि हेना लाइरिक हैतबा यादे हाइबा सनादो कदाय चटख्रे अइन अहानब ओखिबा हिरम खुदिंगमक्ता कम्पिटिटिव यामना ओइखिबा सनाइबे मदो कदायदा लेख्रगे सना नंगना हंदक लुहोंबगी वारी तोइना पल्लिसि ngasina अरोइबो ओयो मदु मतमना पुरक्कदबा वारीनि मैराबगी वारी अदुना हौरकपदा कपकंदबा नुपीदो कप्पा हौख्रबनी माना नुंगाइट्रिबदुगी मरम हाइरमदे ngasi ngarang khakतगी पेंदबा नत्ते माना लुहोंनिंगलिबगी असेंगमा मरमदो हाइरमबगी महुत्ता मतम कया फुंगदुना थमलकपा मैसाक अदु ओइना सना इबेमा फमलंबदगी फुक हौगतुना खंजेल हौना लाउरई आई पामदे नंगना वालोटपदो आई यामना पामदे यामुंगना अहिंग थेंगना थेंगना हलकपदसु अइनासु पामदे फमुंग अमत्तदा हिमिनरिबा नंगना अइना अहिंग खुदिंग तुमिन्ना कपला फावबदा खंगसिनदना तुमकिबदसु आई यामना पेंदे
ꯑꯩꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯂꯣꯏꯗꯧꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯂꯨꯔꯕ ꯈꯣꯡꯊꯥꯡ ꯀꯌꯥꯗ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕꯤꯔꯤꯅꯣ? ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤ ꯅꯅꯥꯛꯇ ꯂꯩꯁꯦ ꯍꯥꯏꯔꯤꯅꯣ? ꯑꯩꯕꯨ ꯑꯁꯨꯝ ꯇꯧꯔꯝꯕ꯭ꯔꯥ? ꯑꯩꯕꯨ ꯏꯁꯥꯒꯤ ꯑꯁꯥ ꯂꯩꯖꯗꯕ ꯃꯤꯔꯥ? ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯩꯔꯥꯕ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯁꯨ ꯐꯥꯊꯕꯒꯤ ꯃꯤꯍꯨꯜ ꯑꯃ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯆꯪꯁꯤꯜꯂꯒ ꯂꯥꯏꯁꯨꯕꯨ ꯊꯦꯝꯖꯤꯟꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯃꯥꯏꯗꯣ ꯅꯥꯀꯜꯂꯝꯗ ꯂꯩꯊꯣꯛꯂꯒ ꯁꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗ ꯍꯦꯟꯅ ꯆꯥꯛꯍꯜꯂꯕ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯊꯃꯣꯏꯅ ꯃꯩꯔꯥꯕꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯩ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔ ꯊꯣꯛꯀꯅꯤ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯑꯍꯜ ꯊꯥꯕꯤꯔꯛꯎ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯝꯕꯨꯡ ꯅꯪ ꯃꯄꯣꯛ 100 ꯄꯣꯛꯂꯕꯁꯨ ꯑꯩꯅ 100ꯔꯛ ꯍꯥꯠꯀꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯍꯟꯈꯤ꯫ ꯑꯃꯨꯛꯇꯪꯒ ꯋꯥꯔꯧꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯌꯣꯜ ꯀꯌꯥ ꯎꯪꯈꯠꯅꯔꯛꯄ ꯃꯔꯩ ꯑꯗꯨꯒꯤ ꯂꯣꯏꯁꯤꯟꯐꯝꯗꯤ ꯁꯅꯥ ꯏꯕꯦꯝꯃꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯣꯏꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯊꯣꯡꯖꯜ ꯋꯥꯡꯕ ꯂꯥꯟꯈ꯭ꯔ ꯐꯥꯎꯕ ꯃꯩꯔꯥꯕ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ꯫ ꯃꯤꯆꯤꯟ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯇꯨꯃꯤꯟꯅ ꯀꯥꯗ ꯆꯪꯈꯤ꯫ ꯋꯥꯈꯜꯒꯤ ꯂꯤꯂꯥ ꯑꯗꯨꯅ ꯐꯤꯖꯪ ꯍꯦꯛ ꯈꯟꯖꯤꯟꯈꯤꯕꯒ ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯩꯔꯥꯕꯒꯤ ꯅꯥꯛ ꯌꯧꯕꯒ ꯆꯞ ꯆꯥꯏ꯫ ꯆꯍꯤꯗꯤ 4ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯤꯕ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯩꯆꯥꯛꯇꯨ ꯃꯨꯠꯄ ꯉꯝꯗ꯭ꯔꯕꯒꯨꯝ ꯂꯃꯟ ꯈꯨꯝꯅꯤꯡꯕꯗ ꯉꯥꯎꯔꯕ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯊꯋꯥꯏꯅ ꯃꯩꯔꯥꯕꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯍꯦꯟꯀꯞ ꯑꯗꯣ ꯐꯠ ꯊꯥꯡꯒꯠꯂꯤ꯫ ꯃꯥꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯑꯣꯔꯗꯔ ꯑꯃ ꯄꯤꯔꯒꯦ ꯃꯇꯥꯒꯨꯝ ꯆꯤꯝꯕꯥꯜ ꯍꯦꯛ ꯀꯥꯡꯕꯒ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟ ꯈꯤꯡꯂꯛꯏ꯫ ꯅꯤꯡꯉꯥꯏ ꯃꯂꯥꯏꯗ ꯂꯦꯞꯂꯝꯕ ꯃꯩꯔꯥꯕ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯁꯤꯜꯂꯒ ꯆꯤꯃꯥ ꯃꯌꯥꯗ ꯊꯝꯂꯒ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯈꯤ꯫ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯆꯤꯡꯅꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯖ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ SPꯒꯤ ꯀꯣꯜꯅꯤ꯫ ꯄꯤꯔꯛꯏ꯫ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯕ ꯑꯣꯔꯗꯔ ꯑꯃ꯫ ꯅꯤꯡꯊꯦꯝꯒꯤ ꯀꯦꯁ ꯈꯨꯗꯤꯡ NIAꯅ ꯄꯥꯏꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯋꯥꯔꯤ ꯈꯔ ꯃꯅꯨꯡꯗ ꯂꯩꯔꯦ꯫ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯔꯅꯨ꯫ ꯃꯥ NIAꯒꯤ ꯃꯊꯧ ꯑꯣꯏꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯔꯠꯅ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯂꯤꯁ ꯇꯧꯔꯕꯅꯤ꯫ ꯃꯊꯛꯀꯤ ꯑꯣꯔꯗꯔꯅꯤ꯫ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯇꯧꯔꯨꯕ ꯌꯥꯔꯔꯣꯏ꯫ ꯅꯪꯅ ꯏꯟꯆꯥꯔꯖ ꯑꯣꯏꯔꯝꯕ ꯃꯥꯒꯤ ꯀꯦꯁ ꯃꯆꯥꯁꯤꯡꯗꯣ ꯈꯨꯗꯛꯁꯤꯗ ꯀꯛꯊꯠꯂꯣ꯫ ꯍꯥꯏꯒꯗꯕ ꯈꯔ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯀꯛꯈꯤ SP꯫ ꯈꯨꯠꯂꯥꯏ ꯇꯦꯛꯂꯕ ꯂꯥꯟꯃꯤꯒꯨꯝ ꯈꯨꯗꯛꯇ ꯏꯍꯧꯔꯛꯄ ꯄꯤꯔꯥꯡ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯌꯦꯡꯉꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯣꯡ ꯍꯥꯗꯕ ꯁꯤꯡꯖꯥꯎꯗ ꯂꯥꯟꯃꯩ ꯆꯨꯕ ꯃꯩꯔꯥꯟꯕꯤꯒꯨꯝ ꯃꯆꯤ ꯂꯦꯡꯗꯕ ꯄꯨꯈ꯭ꯔꯤꯗ ꯅꯨꯡꯖꯥꯎ ꯑꯃ ꯊꯥꯗꯕꯒꯨꯝ ꯃꯩꯔꯥꯕ ꯈꯣꯡꯀꯥꯞ ꯑꯃꯈꯛ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯒ ꯃꯤꯕꯨ ꯈꯣꯏꯗꯧ ꯁꯤꯛꯄ ꯃꯤꯅꯣꯛꯇꯨꯃ ꯅꯣꯛꯂꯒ ꯀꯔꯦꯝꯗꯅ ꯍꯥꯏꯔꯝꯃꯤ, DSP ꯃꯦꯗꯥꯝ, ꯂꯦꯡꯕꯥꯜꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛ 3ꯗꯣ ꯂꯩꯃꯥꯏꯗ ꯆꯤꯡꯊꯔꯒ ꯅꯦꯛꯈꯥꯏꯕ ꯉꯝꯕ ꯅꯤꯡꯊꯦꯝꯅꯤ꯫ ꯃꯁꯤ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯃꯦꯗꯥꯝꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯇꯣ ꯃꯇꯝ ꯁꯥꯡꯅ ꯉꯥꯟꯖꯅꯕ꯫ ꯍꯥꯏꯔꯝꯂꯒ ꯃꯁꯥꯗꯨ ꯐꯠ ꯍꯥꯏꯗꯣꯛꯈꯤ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯉꯁꯤꯁꯨ ꯃꯩꯔꯥꯕ ꯌꯥꯝꯅ ꯅꯤꯡꯉꯥꯏꯗꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯔꯛꯂꯦ꯫ ꯂꯝꯕꯤ ꯅꯥꯀꯟꯗ ꯄꯔꯦꯡ ꯈꯥꯝꯂꯤꯕ ꯒꯥꯔꯤ ꯑꯃꯗꯒꯤ ꯃꯩꯔꯥꯕꯒꯤꯗꯃꯛ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯪꯁꯤꯟꯗꯨꯅ ꯇꯣꯡꯈꯠꯈꯤ꯫ ꯃꯥꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯊꯪ ꯃꯊꯪ ꯀꯥꯈꯠꯇꯨꯅ ꯈ꯭ꯋꯥꯏꯒꯤ ꯃꯥꯡꯗ ꯊꯧꯈꯤꯕ ꯃꯩꯔꯥꯕꯒꯤ ꯒꯥꯔꯤꯗꯨꯒꯤ ꯇꯨꯡꯗ ꯃꯔꯤ ꯏꯟꯅꯈꯤ꯫ ꯁꯣꯝꯗꯅ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯝꯕꯁꯤꯡꯗꯣ ꯁꯅꯥ ꯏꯕꯦꯝꯃꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯦꯗꯥꯝ, SPꯒꯤ ꯑꯣꯔꯗꯔꯁꯤꯕꯨ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯍꯦꯛ ꯏꯜꯂꯒ ꯅꯤꯡꯊꯦꯝꯁꯦ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯊꯥꯔꯗ꯭ꯔꯅꯦ? ꯐꯨꯟꯒꯠꯂꯨꯕ ꯁꯣꯔ ꯍꯣꯟꯊꯔꯛꯏ꯫ ꯃꯩꯔꯥꯕꯗꯤ ꯆꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, ꯃꯥꯒꯤ ꯀꯦꯁ ꯂꯣꯏ ꯀꯛꯊꯠꯂꯨ꯫ ꯍꯥꯟꯅꯒꯤ ꯐꯥꯏꯜꯁꯤꯡ NIA ꯌꯧꯅꯕ ꯆꯦ ꯈꯨꯗꯤꯡꯃꯛ ꯁꯦꯝ ꯁꯥꯎ꯫ ꯑꯗꯨꯒ ꯃꯤꯀꯨꯞꯁꯤꯃꯛꯇꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯟꯕ ꯃꯤ ꯊꯥꯗꯣꯛꯂꯒ ꯅꯤꯡꯊꯦꯝꯒꯤ ꯑꯦꯕ꯭ꯔꯤ ꯃꯨꯚꯃꯦꯟ ꯑꯩꯉꯣꯟꯗ ꯔꯤꯄꯣꯔꯠ ꯇꯧ꯫ ꯀꯪꯐꯥꯜꯒꯤ ꯒꯨꯝꯚꯤꯔ ꯂꯥꯕ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯡꯕ ꯉꯝꯒꯅꯤ? ꯁꯤ ꯍꯥꯏꯗꯨꯅ ꯖꯦꯜꯒꯤ ꯊꯣꯡꯖꯜꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯂꯩꯔꯛꯂꯦ꯫ ꯃꯥꯏꯊꯣꯡꯅ ꯑꯀꯟꯕ ꯁꯛꯇꯝ ꯂꯥꯡꯈ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯅꯤꯛꯂꯤ, ꯋꯥꯈꯜꯗꯗꯤ ꯋꯥꯔꯤ꯫ ꯅꯤꯡꯁꯤꯡꯂꯤ, ꯅꯤꯡꯁꯤꯡꯒꯅꯨ ꯍꯥꯏꯕ ꯌꯥꯗꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯏꯔꯕ ꯊꯃꯣꯏ ꯉꯁꯤꯁꯨ ꯅꯧꯅ ꯊꯨꯒꯥꯏꯕꯤꯔꯝꯃꯤ꯫ ꯂꯦꯞꯇꯕ ꯃꯇꯝꯒꯤ ꯏꯔꯩꯗ ꯀꯣꯛꯈꯤꯗ꯭ꯔꯥ ꯈꯜꯂꯨꯏ ꯗꯥꯛꯐꯝꯗꯣ, ꯑꯗꯨꯕꯨ ꯑꯑꯣꯟꯕ ꯃꯇꯝꯒꯤ ꯏꯊꯠꯅ ꯋꯥꯡꯅ ꯀꯥꯔꯛꯄꯒꯨꯝ ꯗꯥꯛꯐꯝ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ
हेन वांखलई इखंग खंगौदना लोइसिनखिबा काउबदी हेक ngamdaba पुनसिगी वारी मतिक अदुना मैरीदी पुनसिगी मुत्तबा काउब ngamdaba वारी अदुगी दाकफमनी देवदासना पारुगी ममाइदा खोइजैना कनखिबगी दाकफम अदुगा चप मानना सना इबेमगी थमोइदा कोकपा ngamlaroidaba दाकफम अमा मैराबना थमलम्मी अदुबु पारुगिदी माइथोंदनी सना इबेमगिना थमोइदनी हक्सांगी दाकफम ngaihakkini थमोइगी दाकफम मपोक्किनी